이찬기 민께요. 토비. 토비 kitang kanang kum지고 하이디 얌답만나 kum마가디 따로바 kitang kanang kum모고 까이데노. 신인서공대니. 인터공대게. 아도 토비 다다 ngasi디 너나 와크라 좀 한게고. 수마이 tawne ngasi gi video sidi aigi type oibra oidabra na aduga nangna pami makhalna karamba mino adu sum khangdokpa adubu nangi boyfriend gi mugumai matangdadi kemta hangoibako sida is a boyfriend gumba leiba leitaba ama ma kemta hangoibako adi nungaite na parents gumba na uraga su nungaite na adu noi secret chu thamningam basu yae bako adu leiramda basu yae leibasu yae ai adu kem khangde bako adu sum video ji gi oinadi type oibra oidabra yengbai wa khaktane bako adu nangne nupa amadane chenhaningba gun khara adu hana haibiro nupa moi nangi koinaba nupa ama oina aije nangi koinaba ne na khallobo ko aingonda nangna chenhaningba gun khara haita haibiro leitra Yam ngawdra siaida haidi bai leidana sangka leiko chu. oh yam ngawba nupa na traga so dum yai sineba ko adum chang amda leiba ko ado phajam na tamina nate nang fajadaba wa nataba ko mi kudima gandi yang le sa phajaba daidi reels adu da number ig da nei ba khotba phajgan yang nang dai ngonda nang gai ga je nuksina matamdana kyarak phone wari sanani nong mata wari ha se lei ko matam haina mai ju matam kai thokba ai ju kai thokpa na sum ai di sange dum wari di sum sananinge ai di sum 24 pilot su ko wari di sum sanani yang kui da su ai di hanga ai si tawri du hai ba do ai di sum ai nu sira di dum matam kai thokani da lai ro chu da na nu pa da na yum pan ge kai na khan ba lei bra ba ma hona bai matung gi le da adu ne hona kan ba adu me ab da hai ro ba ai nai je adu ma me ab do kra hai ro kan ba du sum na dra si ai da ai na tha si ai da chati re ko yaw gi la si ko la de ai na tha gi ai tha gi hai hai na gi natte soi da nai je nang ko ne re khal ai je pura na won ya in ta re ba ba no kai min kauge ichan kana ichan kai dena omudagi ado ichan da na wanda wa khar hange buka nupa mo ina ne nangna nupa mo ina aiji nangi nupa mo ina chenhaning ba gun khara han hairamo Sasa da masamu phaba ida masak chiba kadobadi masak chiba phajabadi khandre bago khande okay mi mu ba ngau ba di kai lai nangi oi ba khalon kaim leite da haidi mi ngauraga nisasa ngausinna ba ma'am leidana ba adai muruzu nisasa da ba ngausinna da ba ai khanbi ba imungi khanbi ba adu ko last oina ina yam hangning ba question je nangna kai ko bai ngona lai tar ga di tongan cha jaira kadra si asema ne na ti disan ta kana thabak kitang chin mana hai tare ko nang wonde yam hena care lo ba ngamdre ba ko nang wakhal on ga dra oloi last oina nang gai ga je nungsin tar ga de nungdang tumba da phone painer ga tumga ta hello phone painer ga tumba se ai di pai da su ka su budi kai de da kaisu kai di ado pai di pai ning ba pai ning bai se hoi pai ning bai se pai ning de ado dum hai ro pai ning thank you nang oi san da yam kai ming ba ichan nai na pa magun khara de dum ure ko me ichan je ma ge ai na khwai pa magun ha ga di nang na phana thabai ngang chalura ga su ko nupi oi bagi thodang khara di nang na tawba do nang na id nang gi responsibility nang na sana khara khangjaba do madu madi ta sing na madu gi gun di ai ta sing na pa me ko pare thank you nang wai sana ko thank you aina ai khangna ba mi da chala ning ba gun ja nupa da khoi first ai ni cha sa da nupa
Nisha chadaba nupa. Nisha chadaba nupa aduga nisha charoidabane aduga sum ahal lamanda thakshi khasi thogolom bebar adagidi sum kai haitare masaju nisha chadabida sum masamu phana adagidi khogi ahal lamanda tapiba sum inba khotpa aduga ngausinadaba aduga larinai su nithijara tamdana masagi oiba thaba masu tawja khojadana sum nungai phana laiba sum nupi ama oina ne nang nasa da chenjagadaba gun khara hairo ado nupi ama ordi nupi ama gi phidam sunga kadabani maitei nupi ama oiragadi khogi kai haitare yingdaba khotaba dagi chakpai ma taw tamini haidana ama sum taw khotbadi di tawbadi yarodab sum samjilagi nupi ama na masagi phidam nga kani chatkadaba okay ichegi min kai ꯑꯩꯒꯤ Binita. Okay, icheze kaino ne laisabi di natreba ko mau ne ko. Ado ai videos da ngasi mau yaw ise ngasi na han mani sing na gadi first time ne ko. Ado iche laisabi ni na khanbiro iche wakal na ngasi di ko. Ngasi ka ai ngak tang ai ga wai san nge di oina di iche laisabi ni ai ga nushina ba ne na khanbiro ko. Ado aina sum wahan khara sum hangjarake ichegi oiba paukhum khara mo chum taning baine ichena aije ichegi koina ba nupani nusina ba nupani na khanbiro adengon da chenhan ba gun khara haibiro iche ꯑꯩꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯍꯟꯅꯤꯡꯕꯁꯦ ꯌꯥꯝ ꯂꯚꯤꯡ ꯑꯣꯏꯕ ꯀꯣ ꯀꯦꯌꯔꯤꯡ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯈꯪꯕꯤꯔꯒ ꯃꯨꯟꯅ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯑꯩꯅ ꯈꯪꯕ ꯑꯃꯁꯨ ꯆꯪꯉꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯀꯩ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯤꯡꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯩꯗꯤ ꯋꯥꯏꯅꯤ ꯅꯥꯕꯃꯛꯇ ꯅꯥꯔꯁꯨ ꯌꯦꯡꯁꯟ ꯀꯩ ꯍꯥꯏꯅꯤ ꯀꯦꯌꯔ ꯇꯧꯕꯤꯕꯗꯣ ꯆꯥꯔꯕ ꯀꯩꯅꯣꯅ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯤꯗ꯭ꯔꯃꯛꯁꯨ ꯋꯥꯍꯩꯅ ꯂꯩꯅꯀꯣ ꯋꯥꯍꯩꯅꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩꯒ ꯍꯥꯏꯕꯤꯕ ꯑꯗꯒꯤꯗꯤ ꯊꯕꯛꯃꯛꯇ ꯇꯧꯔꯁꯨ ꯍꯣꯏ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯄꯤꯕꯗꯣ ꯆꯤꯟꯖꯥꯡꯃꯛꯇ ꯊꯣꯡꯉꯁꯨ ꯈꯤꯇꯪ ꯋꯥꯠꯄ ꯑꯣꯏꯔꯒꯁꯨ ꯁꯤ ꯍꯥꯎꯇꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯋꯥꯍꯩ ꯐꯖꯕ ꯋꯥꯍꯩ ꯉꯁꯤꯒꯤꯁꯦ ꯁꯣꯏꯕ ꯑꯩꯅ ꯁꯣꯏꯔꯨꯔꯦ ꯍꯥꯏꯔꯒꯁꯨ ꯉꯁꯤꯒꯤꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯧꯔꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡꯗ ꯃꯥꯏꯅ ꯆꯥꯟꯁꯁꯨ ꯄꯤꯕꯤꯕ ꯑꯩꯉꯣꯟꯗꯁꯨ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨ ꯅꯨꯄꯥꯁꯦ ꯍꯣꯏ ꯅꯤꯁꯥ ꯆꯥꯗꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯈꯔ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯍꯣꯏ ꯆꯥꯛ ꯑꯩ ꯊꯤꯡꯕꯁꯨ ꯊꯤꯡꯉꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯥꯝ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯆꯪꯕꯤꯔꯛꯑꯒ ꯏꯔꯦꯟꯖꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯎꯔꯕꯗ ꯑꯩꯅ ꯁꯥꯎꯔꯨꯕ ꯌꯥꯗꯦꯕ ꯀꯩꯅꯣꯗꯤ ꯑꯗꯨꯅ ꯃꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯁꯅꯣ ꯉꯥꯎꯖꯁꯅꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯁꯦ ꯂꯤꯃꯤꯠ ꯍꯦꯟꯗꯕ ꯃꯥꯒꯤ ꯂꯤꯃꯤꯠ ꯑꯃꯗꯀꯣ ꯑꯟꯗꯔꯁꯇꯦꯟ ꯂꯩꯅꯔꯒ ꯂꯤꯃꯤꯠ ꯍꯦꯟꯗꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯨꯝꯕꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯩꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯃꯁꯥꯅ ꯈꯤꯇꯪ ꯈꯪꯕꯤꯕꯗꯣꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯦ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯦ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯕꯅꯤꯅ ꯃꯥꯒꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯥꯁꯤꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯄꯨꯝꯅꯃꯛ ꯑꯣꯏꯕꯅꯤ나 ꯃꯥꯅꯁꯨ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯗ ꯏꯃꯣꯁꯅꯦꯜꯗ ꯁꯥꯟꯅꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯗꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯂꯣꯏ ꯇꯥꯏꯌꯣꯟꯅꯔꯦ ꯑꯩꯉꯣꯟꯗꯗꯤ ꯂꯣꯏ ꯇꯥꯏꯌꯣꯟ ꯑꯩ ꯀꯦꯕ ꯌꯥꯝ ꯄꯥꯝꯖꯩꯀꯣ ꯀꯦꯗꯕꯁꯨ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯥꯕꯨ ꯑꯩꯅ ꯀꯦꯗꯣꯏꯁꯦ ꯃꯥꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯀꯦꯕꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯦ ꯀꯦꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯍꯣꯏ ꯃꯥ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯆꯔꯨꯔꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯕ ꯀꯣ ꯑꯗꯨꯒ ꯏꯃꯨꯡꯗꯨꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯁꯨ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯃꯌꯥꯝꯗꯨꯒ ꯑꯦꯗꯖꯁ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯀꯣ ꯀꯩꯅꯣ ꯇꯧꯅꯔꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯀꯩꯅꯣ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯆꯠꯊꯣꯔꯦ ꯍꯥꯏꯁꯦ ꯁꯦꯔꯥꯟꯅꯅ ꯈꯟꯕꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯋꯥꯈꯜ ꯄꯤꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤꯅꯦ ꯃꯁꯥꯅ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯏꯁꯥꯁꯦ ꯊꯛꯀꯠꯄꯗꯣ ꯌꯥꯝꯅꯗꯤ ꯂꯩꯔꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯏꯆꯦꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯑꯩꯅ ꯀꯦꯃꯦꯔꯥ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯅ ꯏꯁꯥꯁꯦ ꯊꯛꯀꯠꯂꯦꯕ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯅꯨꯄꯤ ꯂꯛꯅꯕ ꯀꯟꯇꯦꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕꯀꯣ ꯏꯆꯦꯀꯣ ꯑꯗꯣ ꯏꯆꯦ ꯑꯩꯁꯦ ꯅꯨꯄꯤ ꯂꯛꯅꯖꯔꯒꯁꯨ ꯂꯛꯅꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯍꯟꯅ ꯌꯦꯡꯗꯦꯕ ꯏꯆꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ
ꯑꯆꯨꯒꯨꯝꯕ ꯈꯔ ꯑꯩꯒꯤ ꯃꯣꯠ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯅꯨꯄꯤ ꯂꯛꯅꯖꯔꯒꯁꯨ ꯚꯤꯗꯤꯑꯣꯗ ꯎꯔꯤꯕꯃꯛꯇꯣ ꯑꯁꯦꯡꯕꯗ ꯇꯧꯖꯗꯦ ꯍꯥꯏꯕ ꯀꯣ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯏꯆꯦꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯅꯔꯒ ꯑꯩꯅ ꯁꯤꯒꯤ ꯅꯨꯄꯤ ꯂꯛꯅꯕ ꯈꯣꯠꯄꯒꯤ ꯀꯟꯇꯦꯟꯁꯦ ꯇꯧꯕ ꯃꯇꯝꯗ ꯏꯆꯦꯅ ꯑꯩ ꯊꯤꯡꯒꯗ꯭ꯔꯥ ꯊꯤꯡꯉꯣꯏꯗ꯭ꯔꯥ ꯑꯩ ꯊꯤꯡꯉꯣꯏ ꯑꯩꯅꯕꯨ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯉꯥꯎꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯋꯥꯈꯟꯗꯣ ꯑꯃꯗ ꯄꯣꯏꯟ ꯑꯃꯗ ꯑꯗꯨꯝ ꯂꯩꯕꯤꯕꯗꯣ ꯑꯣꯀꯦ ꯑꯇꯣꯞꯄ ꯂꯥꯝꯁꯟꯕꯤꯗꯕ Okay. ꯑꯗꯨꯗꯤ ꯀꯩꯁꯨ ꯑꯩ ꯀꯩꯝ ꯊꯤꯡꯉꯣꯏ ꯑꯩꯅ ꯑꯗꯨꯝ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯆꯟꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯆꯟꯆꯟ ꯆꯟꯆꯟ ꯅꯪ ꯀꯥꯏꯗꯩꯅꯣ ꯈꯥꯎꯄ ꯁꯕꯨꯝꯅꯦ ꯂꯩꯀꯥꯏ ꯁꯤꯗꯩꯅꯤꯅꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯃꯅꯥꯛꯇꯒꯤ ꯑꯗꯨꯝ ꯀꯣ ꯑꯩꯁꯦ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥꯅꯤꯅ ꯈꯜꯂꯣꯕꯀꯣ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯀꯟꯇꯦꯟꯁꯤꯗꯤ ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯀꯟꯇꯦꯟꯅꯤꯅ ꯈꯪꯉꯤꯅ ꯀꯣ ꯈꯪꯉꯤꯀꯣ ꯂꯧꯌꯣꯗꯣ ꯑꯩ ꯑꯗꯣ ꯂꯛꯅꯖꯕ ꯑꯗꯣ ꯑꯩ ꯃꯥꯡꯗꯗꯤ ꯂꯛꯅꯕꯤꯔꯛꯀꯅꯣ ꯁꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯍꯥꯏꯁꯦ ꯃꯤꯗꯣ ꯃꯃꯤꯡ ꯀꯣꯊꯣꯛꯅꯤ ꯍꯥꯏꯕ ꯑꯣ ꯅꯪꯒꯤ ꯈꯪꯅꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯅꯪ ꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯁꯥꯎꯅꯤꯡꯅꯤꯕ ꯁꯤꯅꯦꯕ ꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦꯗꯅꯀꯣ ꯅꯨꯄꯤ ꯂꯛꯅꯕ ꯀꯟꯇꯦꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦꯗꯅꯀꯣ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯈꯪꯅ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯑꯒꯁꯨ ꯇꯣꯛꯑꯣ ꯍꯥꯏꯒꯗ꯭रा ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯁꯦꯝꯗꯣꯛꯀꯅꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯅꯤ ꯁꯦꯝꯗꯣꯛꯗ ꯈꯣꯠꯇꯒꯅꯤ ꯀꯩꯅꯣ ꯁꯨꯌꯥꯝ ꯃꯇꯝ ꯂꯩꯁꯤꯗꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯅꯤ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯉꯥꯎꯗꯅꯕ ꯈꯣꯠꯇꯅꯕ ꯁꯦꯝꯗꯣꯛꯀꯅꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯉꯥꯎ ꯉꯥꯎꯗꯅꯕ ꯁꯦꯝꯗꯣꯛꯀꯅꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯤꯅ ꯆꯣꯞꯄꯗꯣ ꯂꯝꯕꯤ ꯌꯥꯝꯕꯗꯣ Love you, brother. I love you. And I know you love me. Peace out, man.